ꯍꯧꯈꯤꯕ ꯅꯕꯦꯝꯕꯔꯒꯤ ꯇꯥꯡ 12 ꯏꯪ 2025 ꯅꯨꯃꯤꯠꯇ ꯃꯤꯌꯥꯝꯅ ꯌꯥꯗ꯭ꯔꯕ ꯄꯥꯝꯗ꯭ꯔꯕ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ 2025 ꯒꯤ ꯑꯍꯧꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯩꯄꯥꯛ ꯃꯤꯌꯥꯝꯅ ꯀꯨꯝꯁꯤꯒꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ 2025 ꯑꯁꯤ ꯃꯇꯥꯡ ꯆꯥꯗꯦ ꯑꯃꯗꯤ ꯃꯔꯝ ꯆꯥꯗꯦ ꯍꯥꯏꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯁꯤꯟꯊꯥ ꯂꯦꯞꯇꯨꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤ ꯑꯃꯗꯤ ꯑꯁꯣꯛ ꯑꯄꯟ ꯐꯥꯎꯕ ꯌꯥꯎꯈꯤ꯫ ꯈꯣꯡꯖꯪ ꯃꯔꯛꯇ ꯅꯝꯐꯨꯗ ꯍꯧꯗꯣꯛꯈꯤꯕ ꯑꯋꯥ ꯑꯅꯥ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒ ꯃꯔꯤ ꯂꯩꯅꯗꯕ ꯊꯧꯔꯝ ꯑꯗꯨꯗ ꯏꯊꯥ ꯊꯥꯖꯗꯅ ꯍꯧꯗꯣꯛꯄ ꯌꯥꯎꯔꯨꯔꯤꯕ ꯊꯣꯡꯖꯨ ꯀꯦꯟꯗ꯭ꯔꯒꯤ MLA TS ꯕꯤꯁꯣꯔꯖꯤꯠ ꯑꯃꯗꯤ ꯅꯝꯕꯣꯜ ꯀꯦꯟꯗ꯭ꯔꯒꯤ MLA ꯊꯧꯅꯥꯎꯖꯝ ꯕꯁꯟꯇ ꯑꯅꯤꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤ ꯃꯤꯌꯥꯝ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯐꯣꯡꯅ ꯁꯤꯡꯅꯕ ꯑꯣꯏꯅ ꯂꯧꯐꯝ ꯊꯣꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤꯅꯤ ꯍꯥꯏꯅ ꯂꯧꯒꯗꯒꯦ ꯍꯥꯏꯅ ꯀꯣꯀꯣꯃꯤꯅ ꯍꯪꯂꯛꯂꯤ꯫ ꯀꯃꯤꯇꯤ ꯑꯁꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯃꯈꯣꯏꯅ ꯀꯦꯟꯗ꯭ꯔꯒꯤ MLA ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤꯕꯅꯤ ꯍꯥꯏꯔꯕꯅꯤꯅ ꯊꯣꯡꯖꯨ ꯑꯃꯗꯤ ꯅꯝꯕꯣꯜ ꯀꯦꯟꯗ꯭ꯔꯒꯤ ꯃꯤꯌꯥꯝꯅ ꯏꯁꯥꯒꯤ ꯃꯤꯍꯨꯠꯅꯤ ꯍꯥꯏꯔꯤꯕ ꯃꯤꯁꯛꯁꯤꯡ ꯑꯁꯤ ꯃꯤꯌꯥꯝꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯂꯛꯄꯒꯨꯝ ꯇꯧꯔꯤꯕꯁꯤ ꯀꯝꯗꯧꯅ ꯎꯕꯤꯕꯒꯦ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯀꯦꯟꯗ꯭ꯔ ꯑꯅꯤꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯋꯥꯔꯦꯞ ꯂꯧꯕꯤꯗꯨꯅ MLA ꯑꯅꯤꯁꯤꯗ ꯋꯥꯐꯝꯁꯤꯡ ꯊꯝꯕꯤꯗꯨꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯕꯤꯌꯨ ꯍꯥꯏꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯤꯍꯨꯠꯅ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯐꯣꯡꯅ ꯁꯤꯡꯅꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯛꯂꯕꯗꯤ ꯃꯁꯤꯅ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯑꯃꯗꯤ ꯏꯂꯦꯛꯇꯦꯗ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚꯀꯤ ꯋꯥꯍꯟꯊꯣꯛ ꯄꯨꯝꯅꯃꯛ ꯃꯥꯡꯍꯟꯕꯅꯤ ꯍꯥꯏꯅ ꯂꯧꯐꯝ ꯊꯣꯛꯏ꯫ ꯑꯩꯈꯣꯏꯒꯤ ꯃꯤꯍꯨꯠꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯦꯞ ꯐꯤꯔꯦꯞꯄꯨ ꯎꯁꯤꯠꯇꯕ ꯇꯥꯔꯕꯗꯤ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯈꯣꯡꯊꯥꯡ ꯂꯧꯒꯗꯒꯦ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝ ꯍꯨꯞꯅ ꯈꯪꯃꯤꯟꯅꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯁꯤ ꯏꯁꯥꯒꯤ ꯍꯛ ꯌꯣꯟꯊꯣꯛꯆꯈ꯭ꯔꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯅ ꯃꯤꯍꯨꯠꯁꯤꯡ ꯑꯁꯤꯅ ꯂꯧꯔꯛꯇꯨꯅ ꯃꯤꯌꯥꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯍꯟꯊꯔꯛꯄ ꯑꯃꯗꯤ ꯃꯤꯌꯥꯝꯒ ꯁꯝꯅꯗꯕ ꯃꯈꯣꯏꯅ ꯃꯅꯤꯡ ꯇꯧꯅꯤꯡꯕ ꯇꯧꯔꯛꯄ ꯃꯤꯌꯥꯝ ꯑꯁꯤꯅ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯖꯗꯕ ꯈꯨꯟꯅꯥꯏ ꯑꯃꯒꯤ ꯐꯤꯕꯝꯗ ꯇꯥꯔꯛꯅꯕꯒꯤ ꯑꯆꯧꯕ ꯑꯔꯨꯕ ꯐꯤꯕꯝ ꯑꯃ ꯍꯟꯗꯛꯀꯤ ꯊꯧꯗꯣꯛ ꯑꯁꯤꯅ ꯑꯣꯏꯍꯜꯂꯛꯄ ꯌꯥꯏ꯫ ꯂꯣꯏꯅꯅ MLA ꯑꯅꯤ ꯑꯁꯤꯅ ꯀꯔꯤꯃꯠꯇ ꯅꯥꯁꯨꯡꯗꯅ ꯃꯤꯌꯥꯝꯅ ꯌꯥꯗ꯭ꯔꯕ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯁꯤꯜꯂꯨꯕ ꯑꯁꯤꯅ ꯎꯠꯊꯣꯛꯂꯛꯂꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯊꯤꯕꯅꯤ꯫ ꯃꯁꯤꯒꯨꯝꯕ ꯐꯤꯕꯝ ꯑꯁꯤ ꯃꯔꯝ ꯆꯥꯔꯤꯉꯩꯗ ꯚꯥꯞ ꯇꯥꯃꯤꯟꯅꯍꯧꯗ꯭ꯔꯕꯗꯤ ꯂꯦꯝꯍꯧꯔꯤꯕ MLAꯁꯤꯡ ꯑꯁꯤꯅꯁꯨ ꯑꯃꯗꯤ ꯇꯨꯡꯗ ꯂꯥꯛꯀꯗꯕ MLAꯁꯤꯡꯅꯁꯨ ꯃꯤꯌꯥꯝ ꯑꯁꯤꯕꯨ ꯊꯑꯣꯏ ꯎꯁꯤꯟꯅꯗꯕꯒꯤ ꯐꯤꯕꯝ ꯑꯃꯗ ꯆꯠꯅꯕꯤ ꯑꯃꯒꯨꯝ ꯁꯨꯝ ꯂꯩꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯃꯤꯡꯗ ꯗꯤꯛꯇꯦꯇꯔ ꯑꯣꯔ ꯑꯣꯇꯣꯀ꯭ꯔꯦꯇꯤꯛ ꯂꯤꯗꯔ ꯉꯥꯛꯇ ꯑꯣꯏꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕ ꯐꯥꯎꯏ꯫ ꯃꯔꯝ ꯑꯁꯤꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯃꯅꯤꯡꯗ VIPꯁꯤꯡꯅꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯏꯟꯅꯗꯨꯅ ꯁꯔꯨꯛ ꯌꯥꯔꯨꯕ ꯃꯤꯌꯥꯝꯅ ꯊꯣꯏꯗꯣꯛꯅ ꯃꯁꯛ ꯈꯪꯅꯔꯕ ꯑꯦꯛꯇꯤꯕꯤꯁꯠ ꯔꯣꯍꯟ ꯐꯤꯂꯦꯝ ꯃꯁꯥꯅ ꯃꯤꯌꯥꯝꯗ ꯆꯪꯖꯔꯛꯇꯨꯅ ꯑꯁꯣꯏꯕ ꯑꯗꯨ ꯆꯨꯝꯊꯣꯛꯅꯕꯒꯤ ꯇꯥꯟꯖꯥ ꯂꯧꯈꯤꯕ ꯃꯤꯌꯥꯝꯅ ꯄ꯭ꯂꯦꯠꯐꯣꯔꯝ ꯀꯌꯥꯗꯒꯤ ꯊꯦꯡꯅꯔꯦ꯫ ꯑꯗꯨꯕꯨ ꯃꯥꯡ ꯊꯥꯗꯨꯅ ꯁꯔꯨꯛ ꯌꯥꯔꯤꯕ MLA ꯑꯅꯤꯒꯤ ꯐꯤꯔꯦꯞ ꯀꯔꯤ ꯑꯣꯏꯔꯤꯕꯒꯦ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅ ꯈꯪꯅꯤꯡꯏ꯫ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯅꯤ ꯍꯥꯏꯅ ꯂꯩꯔꯤꯕ ꯂꯩꯄꯥꯛꯅ ꯃꯁꯛꯈꯪꯂꯕ MLA ꯑꯅꯤ ꯍꯥꯏꯕꯗꯤ TS ꯕꯤꯁꯣꯔꯖꯤꯠ ꯑꯃꯗꯤ TS ꯕꯁꯟꯇꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯁꯦꯟꯇꯤꯃꯦꯟ ꯑꯃꯗꯤ IDPꯁꯤꯡꯒꯤ ꯁꯦꯟꯇꯤꯃꯦꯟꯕꯨ ꯊꯑꯣꯏꯗꯕ ꯃꯥꯟꯕ ꯃꯑꯣꯡꯗ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯍꯧꯗꯣꯛꯄꯒꯤ ꯁꯔꯨꯛ ꯌꯥꯔꯨꯕ ꯑꯅꯤꯒꯤ ꯇꯉꯥꯏ ꯐꯗꯕ ꯃꯔꯝꯁꯤꯡ ꯂꯩꯔꯒꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯈꯪꯍꯟꯕꯤꯌꯨ ꯍꯥꯏꯅ ꯀꯣꯀꯣꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯄꯤꯜ ꯇꯧꯖꯔꯤ꯫ ꯂꯣꯏꯅꯅ ꯃꯔꯤ ꯂꯩꯅꯕ ꯀꯦꯟꯗ꯭ꯔꯒꯤ ꯂꯩꯕꯤꯔꯤꯕ ꯏꯔꯩꯆꯥꯁꯤꯡꯅ ꯏꯁꯥꯒꯤ ꯐꯤꯔꯦꯞ ꯑꯃꯗꯤ IDPꯁꯤꯡꯒꯤ ꯄꯦꯟꯗꯕ ꯃꯔꯛꯇ ꯏꯁꯥꯅ ꯚꯣꯠ ꯊꯥꯗꯗꯨꯅ MIHUT ꯑꯣꯏꯍꯟꯕꯤꯈꯤꯕ MLAꯅ ꯃꯤꯌꯥꯝꯒꯤ ꯋꯥꯔꯦꯞꯀꯤ ꯃꯥꯌꯣꯛꯇ ꯆꯠꯈꯤꯕꯒꯨꯝ ꯇꯧꯔꯤꯕꯁꯤ ꯃꯤꯌꯥꯝꯅ ꯀꯝꯗꯧꯅ ꯑꯣꯏꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯁꯤ ꯅꯩꯅꯕꯤꯌꯨ꯫ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯀꯔꯤ ꯇꯧꯐꯝ ꯊꯣꯛꯄꯒꯦ ꯍꯥꯏꯕꯗꯨ ꯈꯟꯅꯕꯤꯔꯒ ꯀꯦꯟꯗ꯭ꯔꯒꯤ ꯃꯤꯌꯥꯝꯒꯤ ꯋꯥꯔꯦꯞ ꯂꯧꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯀꯣꯀꯣꯃꯤ ꯍꯥꯏꯕꯁꯤꯗꯤ ꯃꯤꯌꯥꯝꯒꯤ ꯈꯣꯟꯖꯦꯜꯅꯤ꯫ ꯀꯣꯀꯣꯃꯤꯅ ꯉꯁꯤ ꯐꯣꯡꯗꯣꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯁꯨ ꯃꯤꯌꯥꯝꯒꯤ ꯑꯃꯗꯤ ꯑꯋꯥꯕꯒꯤ ꯄꯟꯈꯩ ꯂꯩꯇ꯭ꯔꯕ IDPꯁꯤꯡꯒꯤ ꯊꯃꯣꯏꯗ ꯐꯥꯎꯕ ꯋꯥꯐꯝꯁꯤꯡꯗꯨꯅꯤ꯫ ꯋꯥꯐꯝꯁꯤꯡ ꯑꯁꯤꯗ ꯀꯝꯗꯧꯒꯗꯒꯦ ꯍꯥꯏꯕꯗꯨꯗꯤ ꯏꯁꯥꯅ ꯑꯃꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯂꯦꯞꯃꯤꯟꯅꯁꯤ ꯍꯥꯏꯔꯤ꯫